ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯣꯇꯣ ꯔꯤꯛꯁꯣ ꯇꯣꯡꯕ ꯃꯇꯝꯗ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯇꯝꯃꯤꯟꯅꯔꯁꯤ꯫ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯈꯔꯗꯤ ꯑꯣꯇꯣ, ꯑꯣꯇꯣ ꯔꯤꯛꯁꯥ, ꯗ꯭ꯔꯥꯏꯚꯔ, ꯁꯋꯥꯔꯤ ꯍꯥꯏꯗꯤ ꯄꯦꯁꯦꯟꯖꯔ, ꯀꯤꯔꯥꯌꯥ ꯚꯔꯥ, ꯃꯤꯇꯔ, ꯁ꯭ꯇꯦꯟ, ꯁ꯭ꯇꯣꯞ, ꯕꯦꯊꯤꯌꯦ ꯐꯝꯕꯤꯌꯨ, ꯎꯠꯇꯔꯤꯌꯦ ꯀꯨꯝꯊꯕꯤꯔꯣ꯫ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯕ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩ ꯈꯔꯗꯤ ꯅꯃꯁꯇꯦ ꯈꯨꯔꯨꯝꯖꯔꯤ, ꯍꯥ ꯍꯣꯏ, ꯅꯍꯤ ꯅꯠꯇꯦ, ꯀ꯭ꯔꯤꯄꯤꯌꯥ ꯆꯥꯟꯕꯤꯗꯨꯅ, ꯙꯟꯌꯋꯥꯗ ꯊꯥꯒꯠꯆꯔꯤ, ꯆꯂꯣ ꯆꯠꯂꯁꯤ, ꯔꯨꯀꯤꯌꯦ ꯂꯦꯞꯄꯤꯌꯨ, ꯊꯤꯛ ꯍꯦ ꯐꯒꯅꯤ꯫ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯕ ꯑꯇꯦꯟꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔꯗꯤ ꯃꯨझे ꯑꯣꯇꯣ ꯆꯥꯍꯤꯌꯦ, ꯑꯩ ꯑꯣꯇꯣ ꯄꯥꯝꯖꯩ, ꯃꯨझे ꯖꯥꯅꯥ ꯍꯦ, ꯑꯩ ꯆꯠꯀꯗꯕꯅꯤ, ꯌꯍꯥꯡ ꯆꯂꯣꯒꯦ, ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯗ꯭ꯔꯥ, ꯀꯤꯔꯥꯌꯥ ꯀꯤꯇꯅꯥ ꯍꯣꯒꯥ, ꯚꯔꯥꯅ ꯀꯌꯥ ꯂꯧꯒꯗꯧꯔꯤꯕ, ꯃꯤꯇꯔ ꯁꯦ ꯆꯂꯣꯒꯦ, ꯃꯤꯇꯔꯗ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ, ꯃꯨझे ꯌꯍꯥꯡ ꯎताꯔ दीजिए, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯣꯇꯣꯗ ꯐꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔꯗꯤ ꯌꯥꯇ꯭ꯔꯤ ꯄꯦꯁꯦꯟꯖꯔꯗꯨꯅ ꯅꯃꯁꯇꯦ, ꯅꯃꯁꯇꯦ ꯈꯨꯔꯨꯝꯖꯔꯤ, ꯌꯍꯥ ꯆꯂꯣꯒꯦ, ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯗ꯭ꯔꯥ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯗꯨ ꯇꯥꯛꯄꯤꯔꯅꯤ꯫ ꯗ꯭ꯔꯥꯏꯚꯔ, ꯍꯥ ꯆꯂꯨꯡꯒꯥ, ꯍꯣꯏ ꯆꯠꯀꯅꯤ꯫ ꯌꯥꯇ꯭री पैसेंजरदुना किराया कितना होगा, भाड़ा क्या लौगदौरिबनो। ड्राइवरना 100 रुपये, लुपा 100। यात्री पैसेंजरना ठीक है, फरे दुदी। ऑटो मनुंगदना अमुक पैसेंजरना सीधे चलिए, चुम्न चप्पियो। ड्राइवरना ठीक है, फगनी। पैसेंजरना धीरे चलाइए, तब्न थौबियु। जी होय। कुमथरक मतमदना पैसेंजरना यहाँ रोक दीजिए, मफम असिदा खांबिरमो। ड्राइवरना ठीक है, फगनी। यात्री पैसेंजरदुना ये लीजिए, सि लौबिरो। ड्राइवरदुना धन्यवाद थागतचरी। लोइसिल्लक्पा मतमदा हाइबा याबा वाहै खरदि यात्री पैसेंजरना धन्यवाद भैया, थागतचरी इयाम्बा। ड्राइवरना ठीक है, फगनी। मसिगी खंगलिबा अराइबा हिंदी की वाहै खरा अछि तोंबा मतमदा खजिक्तंग ओइरगसु कानैरकद्रा खंजै। सेमजरिबा वीडियो असी कानै नत्रगा कानदे हाइबदु अदोमना कमेंट अमम पिबिरमु। अꯩꯒꯤ खंजबा खरा शेयर तौजबनी, यामना हैजबगी वीडियो असी सेमजबा नते। मसिगिदि मतंग असिदा लोइसिनजरगे, मथंगदा अमुक थेंगनरसि।